ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯟ ꯀꯤ ꯕꯥꯠꯀꯤ ꯑꯦꯄꯤꯁꯣꯗ ꯑꯃꯒ ꯑꯃꯨꯛ ꯌꯧꯔꯛꯇꯨꯅ ꯑꯩꯈꯣꯏ ꯄꯨꯜꯂꯔꯦ ꯃꯁꯤ ꯏꯪ 2019ꯒꯤ ꯑꯍꯥꯟꯕ ꯃꯟ ꯀꯤ ꯕꯥꯠꯅꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯏꯔꯩꯕꯥꯛ ꯑꯃꯗꯤ ꯏꯔꯩꯕꯥꯛꯆꯥꯁꯤꯡꯒꯤ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡ ꯑꯃꯗꯤ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕꯒ ꯃꯔꯤ ꯂꯩꯅꯕ ꯅꯩꯅꯕꯁꯤꯡꯗꯨ ꯃꯈꯥ ꯆꯠꯊꯒꯗꯧꯔꯤꯕꯅꯤ ꯉꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯅꯣꯟꯖꯅꯤꯡꯉꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯕꯥꯄꯨꯖꯤ ꯂꯩꯈꯤꯗꯕꯒꯤ ꯀꯨꯝꯑꯣꯟꯁꯨ ꯇꯥꯔꯤꯕꯅꯤ ꯖꯅꯋꯥꯔꯤ 30 ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯕꯥꯄꯨꯅ ꯄꯤꯕꯤꯔꯝꯕ ꯃꯍꯩ ꯃꯁꯤꯡꯒꯤ ꯃꯉꯥꯜꯗꯨ ꯅꯤꯡꯁꯤꯡꯍꯜꯂꯤ ꯅꯣꯡꯃ ꯅꯤꯅꯤꯗ ꯉꯥꯏꯔꯤ ꯒꯅꯇꯟꯇ꯭ꯔ ꯗꯤꯕꯁ ꯄꯥꯡꯊꯣꯛꯈꯤꯕꯗꯨ ꯗꯦꯜꯂꯤꯒꯤ ꯔꯥꯖꯄꯊꯇ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯕ ꯃꯤꯡꯆꯠ ꯑꯃꯗꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤ ꯁꯛꯇꯝ ꯀꯌꯥ ꯑꯩꯈꯣꯏꯅ ꯎꯈꯤ ꯃꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯕꯗ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯃꯗꯤ ꯊꯧꯅꯥ ꯍꯥꯞꯄꯤꯔꯝꯃꯤ ꯑꯑꯣꯟꯕ ꯑꯃ ꯃꯌꯥꯝꯅ ꯎꯕꯤꯔꯝꯕ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯒꯅꯇꯟꯇ꯭ꯔ ꯗꯤꯕꯁ ꯑꯁꯤ ꯖꯅꯋꯥꯔꯤ 19 ꯍꯥꯏꯕꯗꯤ ꯅꯦꯇꯥꯖꯤ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯀꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟꯗꯒꯤ ꯍꯧꯔꯒ ꯖꯅꯋꯥꯔꯤ 30 ꯐꯥꯎꯕ ꯍꯥꯏꯕꯗꯤ ꯒꯥꯟꯙꯤꯖꯤꯒꯤ ꯀꯨꯝꯑꯣꯟ ꯐꯥꯎꯕ ꯆꯠꯊꯔꯒꯅꯤ ꯏꯟꯗꯤꯌꯥ ꯒꯦꯠꯇ ꯅꯦꯇꯥꯖꯤꯒꯤ ꯗꯤꯖꯤꯇꯦꯜ ꯃꯤꯇꯝ ꯑꯃ ꯁꯦꯝꯒꯠꯂꯦ ꯋꯥꯐꯝꯁꯤꯕꯨ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯄ ꯂꯩꯕꯥꯛꯁꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯊꯨꯡꯅ ꯅꯨꯡꯉꯥꯏꯕꯒꯤ ꯏꯊꯛ ꯍꯧꯈꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯐꯣꯡꯗꯣꯛꯅꯈꯤꯕ ꯄꯨꯛꯅꯤꯡ ꯏꯍꯨꯜ ꯄꯨꯝꯕ ꯀꯥꯎꯉꯝꯂꯔꯣꯏꯗꯕꯅꯤ ꯃꯔꯨꯞꯁꯤꯡ ꯑꯖꯥꯗꯤ ꯀꯤ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕꯁꯤꯗ ꯂꯩꯕꯥꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯈꯨꯗꯝꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤ ꯏꯟꯗꯤꯌꯥ ꯒꯦꯠ ꯃꯅꯥꯛꯇ ꯂꯩꯕ ꯑꯃꯔ ꯖꯋꯥꯟ ꯖ꯭ꯌꯣꯇꯤ ꯑꯃꯗꯤ ꯃꯗꯨꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜꯗ ꯆꯥꯛꯂꯤꯕ ꯃꯩꯔꯥꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯎꯔꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡ ꯑꯁꯤꯗ ꯏꯔꯩꯕꯥꯛꯆꯥ ꯀꯌꯥ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯀꯌꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯄꯤꯔꯣꯏꯅꯈꯤ ꯅꯦꯁꯅꯦꯜ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜꯗ ꯅꯤꯡꯇꯝꯂꯕ ꯃꯇꯨꯡꯗꯒꯤ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈꯤꯕ ꯑꯊꯧꯕ ꯄꯨꯝꯅꯃꯛꯀꯤ ꯃꯤꯡ ꯍꯛꯇꯨꯅ ꯊꯝꯂꯤ ꯑꯩꯉꯣꯟꯗ ꯃꯍꯧꯁꯥ ꯖꯋꯥꯟ ꯑꯣꯏꯕꯤꯔꯝꯕ ꯂꯥꯟꯃꯤꯂꯛꯇꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯑꯁꯨꯝꯅ ꯆꯤꯊꯤ ꯏꯕꯤꯔꯛꯏ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯃꯃꯥꯡꯗ ꯆꯥꯛꯂꯤꯕ ꯑꯃꯔ ꯖꯋꯥꯟ ꯖ꯭ꯌꯣꯇꯤ ꯑꯁꯤ ꯑꯊꯧꯕꯁꯤꯡꯅ ꯁꯤꯕ ꯅꯥꯏꯗꯕꯒꯤ ꯈꯨꯗꯝꯅꯤ ꯇꯁꯦꯡꯅꯃꯛꯁꯨ ꯑꯃꯔ ꯖꯋꯥꯟ ꯖ꯭ꯌꯣꯇꯤꯒꯤ ꯃꯇꯧꯒꯨꯝ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯃꯈꯣꯏꯒꯤ ꯊꯧꯏꯟꯁꯤꯟ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯠꯊꯣꯛꯄꯗꯨ ꯂꯣꯏꯕ ꯅꯥꯏꯗꯅ ꯂꯩꯍꯧꯔꯦ ꯃꯌꯥꯝꯗ ꯑꯩꯍꯥꯛꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯇꯥꯟꯖꯥꯕꯨ ꯐꯪꯂꯕꯗꯤ ꯅꯦꯁꯅꯦꯜ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯁꯣꯏꯗꯅ ꯆꯠꯄꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯁꯨ ꯁꯣꯏꯗꯅ ꯄꯨꯕꯤꯌꯨ ꯃꯐꯝꯁꯤꯗ ꯇꯣꯞ ꯇꯣꯞꯄ ꯏꯅꯔꯖꯤ ꯑꯃꯗꯤ ꯊꯧꯏꯟꯁꯤꯟ ꯑꯃ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯤꯒꯅꯤ ꯃꯔꯨꯞꯁꯤꯡ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕꯀꯤ ꯊꯧꯔꯝꯁꯤꯡꯁꯤꯒ ꯏꯔꯣꯏꯅꯅ ꯂꯩꯕꯥꯛꯁꯤꯗ ꯃꯔꯨꯑꯣꯏꯕ ꯃꯅꯥ ꯀꯌꯥꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯃꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯔꯥꯁꯇ꯭ꯔꯤꯌ ꯕꯥꯜ ꯄꯨꯔꯁꯀꯥꯔꯅꯤ ꯍꯥꯏꯔꯤꯕ ꯃꯅꯥꯁꯤ ꯆꯍꯤ ꯌꯥꯝꯅꯅꯧꯔꯤꯕ ꯑꯉꯥꯡꯅ ꯊꯧꯅꯥ ꯂꯩꯅ ꯑꯃꯗꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯇꯧꯔꯛꯄꯒꯤꯗꯃꯛ ꯐꯪꯕꯅꯤ ꯑꯁꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯉꯥꯡꯁꯤꯡꯗ ꯋꯥꯔꯤ ꯂꯤꯕꯤꯗꯨꯅ ꯁꯣꯏꯗꯅ ꯈꯪꯍꯟꯕꯤꯒꯗꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗ ꯊꯧꯏꯟꯁꯤꯟ ꯄꯤꯕ ꯉꯝꯒꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛ ꯃꯤꯡꯆꯠ ꯄꯨꯔꯛꯀꯦ ꯍꯥꯏꯕꯒꯤ ꯊꯧꯅꯥꯁꯨ ꯌꯥꯀꯥꯏꯍꯟꯒꯅꯤ ꯂꯩꯕꯥꯛꯁꯤꯗ ꯍꯧꯖꯤꯛ ꯄꯗꯃ ꯁꯃꯥꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯄꯗꯃ ꯃꯅꯥ ꯐꯪꯂꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯇꯥꯡꯅ ꯈꯪꯅꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯤꯡ ꯌꯥꯎꯔꯤ ꯃꯈꯣꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯟꯁꯪ ꯍꯤꯔꯣꯁꯅꯤ ꯃꯈꯣꯏꯁꯤꯡꯁꯤꯅ ꯏꯆꯝ ꯆꯝꯕ ꯐꯤꯚꯝ ꯑꯃꯗ ꯊꯣꯏꯗꯣꯛꯄ ꯊꯕꯛ ꯄꯥꯡꯊꯣꯛꯂꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯄꯗꯃꯁ꯭ꯔꯤ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈ꯭ꯔꯕꯤ ꯎꯠꯇꯔꯥꯈꯟꯗꯒꯤ ꯕꯁꯟꯇꯤ ꯗꯦꯕꯤꯖꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯥꯟꯊꯦꯡꯅꯗꯨꯅ ꯍꯤꯡꯂꯛꯂꯤ ꯆꯍꯤ ꯅꯧꯔꯤꯉꯩꯗ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯥꯁ꯭ꯔꯝꯗ ꯂꯩꯔꯛꯈꯤ ꯃꯐꯝꯗꯨꯗ ꯂꯩꯗꯨꯅ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯀꯟꯅꯅꯕ ꯂꯥꯟꯊꯦꯡꯅꯈꯤ ꯑꯃꯗꯤ ꯑꯀꯣꯏꯕꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤꯗꯃꯛꯇ ꯊꯣꯏꯗꯣꯛꯅ ꯇꯦꯡꯕꯥꯡꯕꯤꯕ ꯑꯃ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯅꯨꯄꯤꯁꯤꯡꯕꯨ ꯁꯛꯇꯤ ꯂꯩꯍꯟꯅꯕꯒꯤꯗꯃꯛꯇꯁꯨ ꯊꯧꯗꯥꯡ ꯀꯌꯥ ꯌꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯆꯍꯤ 68 ꯁꯨꯔꯕꯤ ꯂꯧꯔꯦꯝꯕꯝ ꯕꯤꯅꯣ ꯗꯦꯕꯤꯅ ꯗꯤꯀꯦꯠ ꯀꯌꯥꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯒꯤ ꯂꯤꯔꯕ ꯇꯦꯛꯁꯇꯥꯏꯜ ꯑꯥꯔꯠꯄꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕꯤꯔꯤ ꯃꯍꯥꯛꯄꯨꯁꯨ ꯄꯗꯃꯁ꯭ꯔꯤ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤ ꯕꯩꯒ꯭ꯌ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯥꯗꯤꯕꯥꯁꯤ ꯖꯒꯣꯏꯒꯤ ꯀꯂꯥꯕꯨ ꯁꯛ ꯈꯪꯍꯟꯕꯒꯤꯗꯃꯛ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯑꯥꯔꯖꯨꯟ ꯁꯤꯡꯁꯨ ꯄꯗꯃ ꯃꯅꯥ ꯐꯪꯂꯤꯕꯅꯤ ꯄꯗꯃ ꯃꯅꯥ ꯐꯪꯕꯤꯔꯤꯕ ꯃꯍꯥꯛ ꯑꯃꯗꯤ ꯁ꯭ꯔꯤꯃꯥꯟ ꯑꯃꯥꯏ ꯃꯍꯥꯂꯤꯡꯒ ꯅꯥꯌꯛꯅꯤ ꯃꯍꯥꯛ ꯀꯔꯅꯥꯇꯀꯥꯗ ꯂꯩꯕ ꯂꯧꯃꯤꯅꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯍꯥꯛꯄꯨ ꯇꯅꯦꯜ ꯃꯦꯟꯁꯨ ꯀꯧꯏ ꯂꯧ ꯎꯕꯗ ꯃꯍꯥꯛꯅ ꯃꯤꯌꯥꯝꯅ ꯉꯛꯅꯕ ꯏꯅꯣꯚꯦꯁꯟ ꯀꯌꯥ ꯇꯧꯈꯤ ꯃꯍꯥꯛꯀꯤ ꯍꯣꯠꯅꯖꯃꯟꯅ ꯂꯧꯃꯤ ꯃꯆꯥ ꯀꯌꯥ ꯀꯥꯟꯅꯕ ꯐꯪꯂꯤ
ꯑꯁꯤꯒꯨꯝꯕ ꯑꯟꯁꯪ ꯍꯤꯔꯣ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟꯗꯨꯒꯤꯗꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯔꯤ꯫ ꯃꯈꯣꯏꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯈꯪꯅꯕ ꯍꯣꯠꯅꯕꯤꯌꯨ, ꯃꯈꯣꯏꯗꯒꯤ ꯇꯝꯖꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯐꯪꯒꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕꯁꯤꯗ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯆꯤꯊꯤ ꯑꯃꯗꯤ ꯃꯦꯁꯦꯖ ꯀꯌꯥ ꯏꯕꯤꯔꯛꯏ, ꯁꯖꯦꯁꯟ ꯀꯌꯥꯁꯨ ꯄꯤꯕꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯄꯔꯤꯡ ꯆꯠꯊꯔꯛꯄꯁꯤꯗ ꯑꯩꯍꯥꯛꯀꯤ ꯑꯣꯏꯅ ꯀꯥꯎꯉꯝꯂꯔꯣꯏꯗꯕ ꯑꯃꯗꯤ ꯑꯉꯥꯡ ꯀꯔꯣꯔ ꯑꯃ ꯍꯦꯟꯕꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯄꯣꯁꯠꯀꯥꯔꯠꯇ ꯏꯗꯨꯅ ꯊꯥꯕꯤꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯄꯣꯁꯠꯀꯥꯔꯠꯁꯤꯡꯁꯤ ꯂꯩꯕꯥꯛꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯥꯛꯄꯅꯤ, ꯃꯤꯔꯩꯕꯥꯛꯇꯒꯤꯁꯨ ꯌꯥꯎꯔꯤ꯫ ꯃꯇꯝ ꯀꯥꯏꯊꯣꯛꯇꯨꯅ ꯄꯣꯁꯠꯀꯥꯔꯠ ꯑꯌꯥꯝꯕ ꯄꯥꯅꯅꯕ ꯍꯣꯠꯅꯩ꯫ ꯍꯥꯏꯔꯤꯕ ꯄꯣꯁꯠꯀꯥꯔꯠꯁꯤꯡꯁꯤꯗꯒꯤ ꯋꯥꯐꯝ ꯑꯃ ꯎꯕ ꯐꯪꯖꯕꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯃꯑꯣꯡ ꯀꯌꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯃꯤꯔꯣꯜꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯌꯥꯝꯅ ꯆꯥꯎꯏ ꯑꯃꯗꯤ ꯄꯥꯛꯁꯜꯂꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩꯍꯥꯛꯅ ꯃꯟ ꯀꯤ ꯕꯥꯠꯀꯤꯗꯃꯛꯇ ꯄꯣꯁꯠꯀꯥꯔꯠ ꯈꯔ ꯈꯟꯗꯣꯛꯆꯩ꯫ ꯃꯁꯤ ꯑꯩ ꯃꯤꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯅꯤꯡꯏ꯫ ꯑꯁꯥꯝꯒꯤ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯔꯤꯙꯤꯃꯥ ꯁ꯭ꯋꯥꯒꯤꯌꯥꯔꯒꯤ ꯄꯣꯁꯠꯀꯥꯔꯠꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯂꯧꯔꯁꯤ꯫ ꯔꯤꯙꯤꯃꯥꯁꯤ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 7ꯒꯤ ꯃꯍꯩꯔꯣꯏ ꯑꯣꯏꯔꯤ꯫ ꯃꯍꯥꯛꯅ ꯏꯕꯤꯔꯤꯕꯁꯤ ꯅꯤꯡꯇꯝꯕꯒꯤ ꯆꯍꯤ 100 ꯁꯨꯔꯛꯄꯗ ꯎꯖꯅꯤꯡꯕ ꯚꯥꯔꯠꯇꯤ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯔꯨ ꯇꯅꯥꯟꯕ ꯂꯩꯕꯥꯛ, ꯂꯥꯜꯍꯧꯕ ꯁꯨꯛꯂꯩ ꯂꯩꯇꯕ 100% ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯟꯕ ꯉꯝꯕ, ꯖꯤꯔꯣ ꯑꯦꯛꯁꯤꯗꯦꯟꯠ ꯀꯟꯇ꯭ꯔꯤ ꯑꯃꯗꯤ ꯁꯁꯇꯦꯅꯦꯕꯜ ꯇꯦꯛꯅꯤꯛꯅ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯔꯤꯙꯤꯃꯥ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯅ ꯈꯜꯂꯛꯄ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯪꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗꯅ ꯃꯄꯨꯡ ꯐꯥꯔꯒꯗꯕ ꯃꯪꯐꯥꯎꯅꯔꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯕ ꯅꯍꯥꯛꯀꯨꯝꯕꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯔꯣꯜꯁꯤꯡꯅ ꯃꯁꯤꯕꯨ ꯄꯥꯟꯗꯝ ꯊꯝꯗꯨꯅ ꯊꯕꯛ ꯇꯧꯔꯕꯗ ꯅꯍꯥꯛꯅ ꯄꯥꯝꯖꯕ ꯚꯥꯔꯠ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯕ ꯉꯝꯒꯅꯤ꯫ ꯄꯣꯁꯠꯀꯥꯔꯠ ꯑꯃꯗꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯌꯥꯒꯔꯥꯖꯗꯒꯤ ꯅꯕ꯭ꯌꯥ ꯕꯔꯃꯥꯗꯒꯤ ꯐꯪꯖꯕꯅꯤ꯫ ꯅꯕ꯭ꯌꯥꯒꯤ ꯃꯪꯂꯥꯟꯗꯤ 2028ꯇ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃ ꯐꯪꯖꯕ, ꯂꯧꯃꯤꯁꯤꯡꯅ ꯁꯦꯜ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯖꯕ ꯑꯗꯨꯒ ꯃꯤꯑꯣꯠ ꯃꯤꯅꯩ ꯂꯩꯇꯕ ꯚꯥꯔꯠ ꯑꯃ ꯑꯣꯏꯍꯟꯅꯤꯡꯕꯅꯤ꯫ ꯅꯕ꯭ꯌꯥ, ꯂꯩꯕꯥꯛꯀꯤꯗꯃꯛ ꯅꯍꯥꯛꯅ ꯃꯪꯂꯤꯕ ꯃꯪꯂꯥꯟꯁꯤ ꯌꯥꯝꯅꯃꯛ ꯊꯥꯒꯠꯆꯅꯤꯡꯉꯥꯏꯅꯤ꯫ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯩꯕꯥꯛꯁꯤ ꯌꯥꯝꯅ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯪꯁꯤꯜꯂꯤ꯫ ꯅꯍꯥꯛꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯂꯩꯇꯕ ꯚꯥꯔꯠꯀꯤ ꯋꯥꯐꯝ ꯄꯟꯕꯤꯔꯛꯂꯤ꯫ ꯃꯤꯑꯣꯠ ꯃꯤꯅꯩ ꯍꯥꯏꯕꯁꯤꯗꯤ ꯂꯩꯁꯧꯒꯤ ꯃꯇꯧꯒꯨꯝ ꯂꯩꯕꯥꯛꯁꯤꯕꯨ ꯃꯔꯨ ꯐꯪꯅ ꯃꯥꯡ ꯇꯥꯛꯍꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯀꯔꯤꯒꯤ 2028 ꯉꯥꯏꯒꯗꯧꯔꯤꯕꯅꯣ? ꯍꯥꯏꯔꯤꯕ ꯊꯕꯛꯁꯤ ꯑꯩꯈꯣই ꯏꯔꯩꯕꯥꯛꯆꯥ ꯄꯨꯝꯕ ꯉꯁꯤꯒꯤ ꯃꯤꯔꯣꯜꯁꯤꯡꯁꯤꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯒꯗꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯊꯣꯏꯗꯣꯛꯅ ꯇꯉꯥꯏꯐꯗ꯭ꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕꯅꯤ꯫ ꯏꯊꯧ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯛꯄ ꯃꯇꯝꯗ ꯃꯤꯑꯣꯠ ꯃꯤꯅꯩ ꯍꯥꯏꯕꯗꯨꯗꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯄ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯃꯔꯨꯞꯁꯤꯡ, ꯑꯩꯒꯤ ꯃꯥꯡꯗ ꯄꯣꯁꯠꯀꯥꯔꯠ ꯑꯃꯒ ꯂꯩꯔꯤ꯫ ꯃꯁꯤꯅ ꯆꯦꯟꯅꯥꯏꯒꯤ ꯁꯣꯍꯃꯠ ꯏꯕ꯭ꯔꯥꯍꯤꯝꯒꯤꯅꯤ꯫ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯃꯪꯂꯥꯟꯗꯤ 2028ꯇ ꯚꯥꯔꯠꯅ ꯉꯥꯛꯁꯦꯟꯒꯤ ꯂꯝꯗ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕꯁꯤ ꯃꯔꯩꯕꯥꯛꯇ ꯚꯥꯔꯠꯀꯤ ꯑꯣꯏꯕ ꯔꯤꯁꯔꯆ ꯕꯦꯖ ꯑꯃ ꯂꯩꯕꯒ ꯂꯣꯏꯅꯅ ꯃꯪꯒꯜ ꯒ꯭ꯔꯍꯗ ꯚꯥꯔꯠꯅ ꯃꯤꯑꯣꯏꯕ ꯀꯥꯡꯂꯨꯞ ꯈꯨꯟꯗꯥꯕꯒꯤ ꯊꯕꯛ ꯍꯧꯒꯠꯄꯅꯤ꯫ ꯂꯣꯏꯅ ꯏꯕ꯭ꯔꯥꯍꯤꯝꯅ ꯄꯥꯝꯖꯔꯤꯕꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯁꯦꯡꯍꯟꯕꯗ ꯚꯥꯔꯠꯅ ꯃꯄꯨꯡ ꯑꯣꯏꯕ ꯁꯛꯇꯝ ꯂꯥꯡꯕ ꯑꯣꯏꯅ ꯎꯖꯕꯅꯤ꯫ ꯏꯕ꯭ꯔꯥꯍꯤꯝ, ꯅꯍꯥꯛꯀꯨꯝꯕ ꯅꯍꯥ ꯑꯃ ꯂꯩꯖꯔꯤꯕ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯣꯏꯊꯣꯛꯇꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯔꯨꯞꯁꯤꯡ, ꯆꯤꯊꯤ ꯑꯃꯒꯁꯨ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤ꯫ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯔꯥꯏꯁꯦꯟꯗ ꯂꯩꯕ ꯁꯔꯁꯋꯇꯤ ꯕꯤꯗ꯭ꯌꯥ ꯃꯟꯗꯤꯔꯗ ꯀ꯭ꯂꯥꯁ 10 ꯇꯝꯂꯤꯕꯤ ꯃꯍꯩꯔꯣꯏ ꯕꯋꯥꯅꯥꯒꯤꯅꯤ꯫ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕꯗ ꯕꯋꯥꯅꯥꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯄꯣꯁꯠꯀꯥꯔꯠꯁꯤꯕꯨ ꯅꯍꯥꯛꯅ ꯃꯆꯨ 3ꯅ ꯂꯩꯇꯦꯡꯗꯨꯅ ꯊꯥꯕꯤꯔꯛꯄꯁꯤ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯕꯋꯥꯅꯥꯅ ꯌꯥꯋꯣꯂꯣꯏ ꯁꯤꯔꯤꯁ ꯀꯨꯃꯥꯔꯖꯤꯒꯤ ꯃꯔꯝꯗ ꯏꯕꯤꯔꯛꯏ꯫ ꯃꯔꯨꯞꯁꯤꯡ, ꯑꯩꯍꯥꯛꯅ ꯒꯣꯋꯥꯗꯒꯤ ꯂꯣꯔꯦꯟꯁꯤꯌꯣ ꯄꯦꯔꯦꯔꯥꯗꯒꯤ ꯄꯣꯁꯠꯀꯥꯔꯠ ꯑꯃꯁꯨ ꯐꯪꯖꯩ꯫ ꯃꯍꯥꯛ ꯀ꯭ꯂꯥꯁ 12ꯀꯤ ꯃꯍꯩꯔꯣꯏꯅꯤ꯫ ꯃꯍꯥꯛꯀꯤ ꯆꯤꯊꯤꯒꯤ ꯍꯤꯔꯝꯁꯨ ꯅꯤꯡꯇꯝꯕꯒꯤ ꯑꯟꯁꯪ ꯍꯤꯔꯣꯖꯒꯤꯅꯤ꯫ ꯕꯤꯀꯥꯖꯤ ꯀꯥꯃꯥ ꯍꯥꯏꯔꯤꯕꯁꯤ ꯚꯥꯔꯠꯀꯤ ꯅꯤꯡꯇꯝ ꯂꯥꯟꯗ ꯌꯥꯎꯈꯤꯕꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤꯃꯆꯥꯁꯤꯡꯕꯨ ꯁꯛꯇꯤ ꯂꯩꯍꯟꯅꯕ ꯂꯩꯕꯥꯛꯁꯤꯗ ꯑꯃꯗꯤ ꯃꯤꯔꯩꯕꯥꯛꯇ ꯑꯚꯤꯌꯥꯟꯀꯌꯥ ꯆꯠꯊꯈꯤ, ꯈꯣꯡꯆꯠ ꯀꯌా ꯆꯠꯈꯤ꯫ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛ ꯅꯤꯡꯇꯝ ꯂꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯅꯥ ꯐꯕꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯈꯤ꯫ 1908ꯇ ꯃꯍꯥꯛꯅ ꯖꯔꯃꯅꯤꯗ ꯃꯆꯨ 3ꯒꯤ ꯐꯤꯔꯥꯜ ꯄꯥꯏꯍꯟꯈꯤ꯫ ꯐꯤꯔꯥꯜ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯦꯝꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕꯅ ꯁ꯭ꯔꯤ ꯁ꯭ꯌꯥꯝꯖꯤ ꯀ꯭ꯔꯤꯁꯅꯅꯟ ꯕꯔꯃꯥꯅꯤ꯫ ꯁ꯭ꯔꯤ ꯁ꯭ꯌꯥꯝꯖꯤ 1930ꯗ
ꯖꯦꯅꯦꯚꯥꯗ ꯅꯣꯡꯒꯥꯈꯤ꯫ ꯃꯍꯥꯛꯅ ꯄꯥꯝꯖꯔꯝꯕꯗꯤ ꯚꯥꯔꯠꯅ ꯅꯤꯡꯇꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯁꯔꯨꯁꯤꯡꯗꯨ ꯚꯥꯔꯠꯇ ꯄꯨꯕꯤꯔꯛꯄꯅꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ 1848 ꯅꯤꯡꯇꯝ ꯐꯪꯕꯒꯤ ꯅꯣꯡꯉꯥꯟꯕꯒ ꯃꯍꯥꯛꯀꯤ ꯁꯔꯨꯁꯤꯡꯗꯨ ꯚꯥꯔꯠꯇ ꯄꯨꯔꯛꯂꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯇꯥꯏꯕꯪ ꯃꯄꯨꯅ ꯊꯕꯛ ꯑꯁꯤ ꯑꯩꯍꯥꯛꯅ ꯄꯥꯡꯊꯣꯛꯄ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯃꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤ ꯂꯥꯏꯕꯛ ꯐꯕꯗꯨ ꯑꯩꯍꯥꯛꯅ ꯐꯪꯖꯈꯤ꯫ ꯑꯩꯍꯥꯛꯅ ꯒꯨꯖꯔꯥꯠꯀꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯤꯉꯩ ꯏꯪ 2003ꯗ ꯁꯔꯨꯁꯤꯡꯗꯨ ꯚꯥꯔꯠꯇ ꯄꯨꯔꯛꯈꯤ꯫ ꯁ꯭ꯌꯥꯝꯖꯤ ꯀ꯭ꯔꯤꯁꯅꯅꯟ ꯕ꯭ꯔꯍꯃꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯑꯃ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯀꯆꯀꯤ ꯃꯥꯡꯙꯕꯤ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯁꯥꯈꯤ꯫ ꯃꯔꯨꯞꯁꯤꯡ, ꯚꯥꯔꯠꯀꯤ ꯑꯥꯖꯥꯗꯤ ꯀꯤ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕꯀꯤ ꯊꯧꯅꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯅꯠꯇꯦ, ꯚꯥꯔꯠꯀꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯀ꯭ꯔꯣꯑꯦꯁꯤꯌꯥꯗꯒꯤꯁꯨ ꯄꯣꯁꯠꯀꯥꯔꯠ 65, ꯀ꯭ꯔꯣꯑꯦꯁꯤꯌꯥꯒꯤ ꯖꯥꯒ꯭ꯔꯦꯕꯇꯒꯤ ꯁ꯭ꯀꯨꯜ ꯑꯣꯐ ꯑꯦꯄ꯭ꯂꯥꯏ ꯑꯥꯔꯠ ꯑꯦꯟড ꯗꯤꯖꯥꯏꯟꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯚꯥꯔꯠꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯄꯣꯁꯠꯀꯥꯔꯠ 65 ꯑꯁꯤ ꯊꯥꯕꯤꯔꯛꯄꯅꯤ ꯑꯃꯗꯤ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕꯀꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯕꯤꯔꯛꯄꯅꯤ꯫ ꯑꯩꯍꯥꯛꯅ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯔꯣꯑꯦꯁꯤꯌꯥ ꯑꯃꯗꯤ ꯃꯐꯝꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯂꯩꯕꯥꯛ ꯑꯁꯤ ꯃꯍꯩ-ꯃꯁꯤꯡ ꯑꯃꯁꯨꯡ ꯂꯧꯁꯤꯡꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯍꯩ ꯑꯁꯤꯕꯨ ꯂꯥꯏꯔꯤꯛ ꯈꯛꯇꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯗꯅ ꯄꯨꯟꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯁꯛ ꯀꯌꯥ ꯑꯃ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯤꯠꯌꯦꯡ ꯊꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯃꯤꯁꯛ ꯀꯌꯥ ꯃꯍꯩ-ꯃꯁꯤꯡꯒꯤ ꯂꯝꯗ ꯑꯆꯦꯠꯄ ꯃꯔꯤ ꯂꯩ꯫ ꯄꯟꯗꯤꯠ ꯃꯗꯟ ꯃꯣꯍꯟ ꯃꯥꯂꯋꯤꯌꯥꯖꯤꯅ ꯕꯅꯥꯔꯁ ꯍꯤꯟꯗꯨ ꯕꯤꯁ꯭ꯋꯕꯤꯗ꯭ꯌꯥꯂय ꯂꯤꯡꯈꯠꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯍꯥꯠꯃ ꯒꯥꯟꯙꯤꯅ ꯒꯨꯖꯔꯥꯠ ꯕꯤꯗ꯭ꯌꯥꯄꯤꯊ ꯂꯤꯡꯈꯠꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤ꯫ ꯒꯨꯖꯔꯥꯠꯀꯤ ꯑꯥꯅꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯐꯝ ꯑꯃ ꯂꯩ, ꯕꯥꯂꯕ ꯕꯤꯗ꯭ꯌꯥꯅꯒꯔ꯫ ꯁꯔꯗꯥꯔ ꯄꯇꯦꯜꯅ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏ ꯚꯥꯏ ꯀꯥꯀꯥ ꯑꯃꯁꯨꯡ ꯚꯤꯈꯥꯚꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯅꯍꯥꯁꯤꯡꯒꯤ ꯑꯣꯏꯕ ꯃꯍꯩ-ꯃꯁꯤꯡ ꯇꯝꯐꯝ ꯑꯃ ꯍꯥꯡꯗꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯋꯦꯁꯠ ꯕꯦꯡꯒꯣꯜꯗ ꯒꯨꯔꯨꯗꯦꯕ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯇꯦꯒꯣꯔꯅ ꯁꯥꯟꯇꯤꯅꯤꯀꯦꯇꯟ ꯍꯧꯗꯣꯛꯈꯤ꯫ ꯃꯍꯥꯔꯥꯖꯥ ꯒꯥꯏꯛꯋꯥꯔꯁꯨ ꯃꯍꯩ-ꯃꯁꯤꯡꯒꯤꯗꯃꯛꯇ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯍꯩ ꯇꯝꯐꯝ ꯀꯌꯥ ꯑꯃ ꯂꯤꯡꯈꯠꯈꯤ ꯑꯃꯁꯨꯡ ꯗꯥꯛꯇꯔ ꯑꯝꯕꯦꯗꯀꯔ ꯑꯃꯗꯤ ꯑꯣꯔꯣꯕꯤꯟꯗꯣꯁꯨ ꯑꯋꯥꯡꯕ ꯃꯍꯩ ꯇꯝꯅꯅꯕ ꯏꯅꯣꯠ ꯄꯤꯈꯤ꯫ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯔꯥꯖꯥ ꯃꯍꯦꯟꯗ꯭ꯔ ꯄ꯭ꯔꯇꯥꯞ ꯁꯤꯡꯁꯨ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯇꯦꯛꯅꯤꯀꯦꯜ ꯁ꯭ꯀꯨꯜ ꯑꯃ ꯍꯥꯡꯗꯣꯛꯅꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯀꯠꯊꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯂꯤꯒꯔ ꯑꯃꯁꯨꯡ ꯃꯊꯨꯔꯥꯗ ꯃꯍꯩ ꯇꯝꯐꯝꯁꯤꯡ ꯍꯥꯡꯗꯣꯛꯄꯗ ꯁꯦꯜ-ꯊꯨꯝꯒꯤ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯂꯤꯒꯔꯗ ꯃꯍꯥꯛꯀꯤ ꯃꯤꯡꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯍꯥꯡꯗꯣꯛꯅꯕꯒꯤ ꯖꯇ꯭ꯔꯥ ꯍꯨꯟꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯑꯩꯍꯥꯛ ꯁꯔꯨꯛ ꯌꯥꯕ ꯐꯪꯖꯈꯤ꯫ ꯃꯍꯩ-ꯃꯁꯤꯡꯒꯤ ꯃꯉꯥꯜ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯐꯪꯍꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯚꯥꯔꯠꯇ ꯉꯁꯤꯁꯨ ꯂꯩꯔꯤ ꯈꯟꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯁꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯣꯝ ꯈꯪꯕꯤꯕ꯭ꯔꯥ? ꯐꯖꯕ ꯃꯁꯛ ꯑꯗꯨꯗꯤ ꯁꯃꯥꯖꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯩ-ꯃꯁꯤꯡꯒꯤ ꯂꯝꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯅꯤ꯫ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯇ꯭ꯔꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯎꯗꯨꯃꯟꯄꯦꯠ ꯕ꯭ꯂꯣꯛꯇ ꯂꯩꯕ ꯇꯌꯥꯃꯜꯖꯤ ꯃꯤꯌꯥꯝꯕꯨ ꯏꯅꯣꯠ ꯑꯃ ꯄꯤꯕ ꯉꯝꯕ ꯈꯨꯗꯝ ꯑꯃꯅꯤ꯫ ꯇꯌꯥꯃꯜꯖꯤꯒꯤ ꯂꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯩꯖꯗꯦ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯌꯨꯕꯤ ꯃꯍꯤ ꯌꯣꯟꯗꯨꯅ ꯌꯨꯝ ꯄꯨꯖꯕꯅꯤ꯫ ꯁꯦꯜ-ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯠꯆꯗ꯭ꯔꯕꯁꯨ ꯇꯌꯥꯃꯜꯖꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯒꯤ ꯃꯍꯩ-ꯃꯁꯤꯡ ꯇꯝꯕꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯆꯤꯟꯅꯋꯤꯔꯝꯄꯠꯇꯤ ꯄꯟꯆꯥꯌꯠ ꯌꯨꯅꯤꯌꯟ ꯃꯤꯗꯜ ꯁ꯭ꯀꯨꯜꯗ ꯇꯝꯃꯤ꯫ ꯅꯣꯡꯃ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯁꯥꯇ꯭ꯔ-ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯃꯃꯥ-ꯃꯄꯥꯁꯤꯡꯒꯤ ꯃꯤꯇꯤꯡ ꯑꯃꯗ ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯁꯨꯡ ꯁ꯭ꯀꯨꯜꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯃꯤꯇꯤꯡ ꯑꯗꯨꯗ ꯇꯌꯥꯃꯜꯖꯤꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯈꯤ꯫ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯏꯈꯠꯄꯗ ꯁꯦꯜ ꯆꯪꯒꯗꯕ ꯑꯣꯏꯕꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯈꯤ꯫ ꯃꯗꯨꯒꯤ ꯃꯊꯪꯗ ꯇꯌꯥꯃꯜꯖꯤꯅ ꯇꯧꯔꯛꯈꯤꯕ ꯊꯕꯛ ꯑꯗꯨ ꯀꯅꯥꯃꯠꯇ ꯈꯜꯂꯨꯗꯕ ꯊꯕꯛꯅꯤ꯫ ꯌꯨꯕꯤ ꯃꯍꯤ ꯌꯣꯟꯖꯔꯒ ꯇꯨꯡꯁꯤꯟꯖꯕ ꯂꯨꯄꯥ ꯂꯥꯈ 1 ꯇꯌꯥꯃꯜꯖꯤꯅ ꯁ꯭ꯀꯨꯜꯒꯤꯗꯃꯛꯇ ꯗꯣꯅꯦꯁꯟ ꯇꯧꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗ ꯊꯃꯣꯏ ꯌꯥꯝꯅ ꯆꯥꯎꯕ ꯆꯪꯏ, ꯁꯦꯕꯥ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯪꯏ꯫ ꯇꯌꯥꯃꯜꯖꯤꯅ ꯍꯥꯏ, ꯁ꯭ꯀꯨꯜ ꯑꯗꯨꯗ ꯀ꯭ꯂꯥꯁ 8 ꯐꯥꯎꯕꯈꯛ ꯂꯩ, ꯑꯗꯨꯕꯨ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯐꯒꯠꯍꯜꯂꯕꯗꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯐꯥꯎꯕꯒꯤ ꯊꯥꯛꯇ ꯃꯍꯩ ꯇꯝꯕ ꯌꯥꯔꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅꯤ ꯑꯩꯅ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕꯗꯨ꯫ ꯑꯩꯍꯥꯛꯅ IIT BSUꯒꯤ ꯑꯦꯂꯨꯝꯅꯁ ꯑꯃꯒꯤ ꯑꯁꯤꯒꯨꯝꯕ ꯀꯠꯊꯣꯛꯄ ꯑꯃꯒꯤ ꯃꯇꯥꯡꯗꯁꯨ ꯈꯪꯕ ꯉꯝꯂꯦ꯫ BSUꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯝꯕ ꯖय ꯆꯧꯙꯔꯤꯖꯤꯅ IIT BSU ꯐꯥꯎꯟꯗꯦꯁꯟꯗ $1 ꯃꯤꯂꯤꯌꯟ ꯑꯃ
हाइबदी चौराकना करोड़ 7.5 डोनेट तौखी मरुपसिंग अखोइगी लेबाक असिगी तोंगान तोंगानबा लमदा लेरिबा मियोइ कयाना अतोप्पा मीसिंगदा mateꯡ तौदुना समाजदा मखोइगी थौदांग पांगथोकली असिगुम्बा थबकसिंग असि अवांगबा महै मसिंगी लमदा मरुओइना IIT सिंगदा लेप्तना तौरी ताबदा यामना नुंगाई सेंट्रल यूनिवर्सिटी सिंगदसु असिगुम्बा मियामना इनोट पीबा थबकसिंग उबा फंगे असिगुम्बा खोंगथांग असि हेना खुमांग चौसिनबा ममांगी चहीगी सेप्टेंबर थादा विद्यांजलि अभियान हौदोकी मसिगी पांडमदी तोंगान तोंगानबा इंस्टीट्यूट CSR अमसुंग मरनाईगी ओइबा लमदा लेरिबसिंगी mateꯡना लेबाक सिनबगी स्कूल सिंगदा मगुन लेबा महै मसिंग फंगबा ngamhanbani विद्यांजलिना अमत्ता ओइना सरुक याबा अमसुंग ऑनरशिप की वाखलोनबो मांगदा चंगसिलहल्ले इसाना तमलकीबा स्कूल अमसुंग कॉलेजगा मतम पुंबदा मरी थंबा लोइनाना तौबा ngamba खरा तौबगी नुंगाइबादु इसाना थबक ओइना पांगथोकलगा खंगबा ngamgani अैगी नुंगसिजरबेरि बाक्चासिंग महौसागी खुचेंबु नुंगसिबा अमसुंग लेंगलि पालिबा खुदिंगदा मिनुंगसि थंबा हाइबसि अैखोइगी चटना लोनचटकी सरुक अमा ओइबता नतना यामना फबा मचट अमने असिगुम्बा मसक असि इकुइ कुइद्रिंगैदा मध्य प्रदेश की पेंस टाइगर रिजर्व कई अमा सिखिबदा उबा फंगि कई असिबु मफमदुगी मीसिंगना कॉलर पानबा कई हाइरगा खंगनै फॉरेस्ट डिपार्टमेंटना कई असिबु T-15 हाइना मिंग थोनकी कई असि सिखिबदा मफम अदुगी मीसिंगना मखोइगा यामना नकनबा मी अमा लेखिदबगुमना नुंगाइतबा पुकनकी मियामना कई अदुगी अरोइबा मथौ मंगम पांगथोक्तुना इकाई खुमनबा अमसुंग मिनुंगसिगा लोइनना बिदाई पीकी मियामनासु सोशल मीडियादा उबिरमलगनी मालेम पुंबना भारतता लेरिबा मियामना महौसा अमसुंग लेंगलि पालिबा खुदिंगमकपु मिनुंगसि पीबा असिगी मतंगदा यामना थागनकी कॉलर पानबा कई हाइना खंगनबा कई अदुना मचा 19 पोकलमकी अमसुंग 15 अमना योग थाक्तुना चौहनबा ngamki अैखोइना T-15 की पुंसी असिबु सेलेब्रेट तौखी अमसुंग महांगना ताइबंग थादोखिबदसु नुंगाइतबा फावबगा लोइनना बिदाई पीकी मसिनी भारत मचा सिंगी सिंगथानिंगाई ओइरबा मचत अैखोइना सासन सिंगा मतम पुंबदा नुंगसिबा मरी थमे असिंगबा मसक अमा रिपब्लिक डे की पेरेड उबा फंगकी पेरेड असिदा प्रेसिडेंट्स बॉडीगार्ड की चार्जर सगोल विराटना अरोइबा ओइना पेरेड याउकी विराट हाइरिबा सगोल असि 2003 राष्ट्रपति भवनदा लाखी अमसुंग रिपब्लिक डे खुदिंगमक्ता कमांडेंट चार्जर अमा ओइना पेरेड लुचिंगकी करिगुम्बा मिरमगी लुचिंगबा अमा राष्ट्रपति भवनदा ओकपा मतमदा सगोल असिना महाकी थौदांग पांगथोए चही असिगे आर्मी डेदा सगोल विराट असि आर्मी जनरलना COAS कमेंडेशन कार्ड पीदुना इकाई खुमनकी विराट की अचौबा थौदांग असिगिदमक्ता महाक मथौदगी पोथाबा मतमदा अचौबा थौरम अमा पांगथोक्तुना बिदाई पीकी अैगी नुंगसिजरबेरि बाक्चासिंग अवांगबा फिदम अमसुंग सेंगलबा वाखलोन अमगा लोइनना थबक अमा पाइखलबदी मदुगी अफबा महिसु फंगबा ngami आसामदगी मसिगी खुदम अमा फंगबा ngami आसाम हेक पनबदा मफमदुगी चा बागान सिंग नेशनल पार्क सिंग अैखोइगी मिटमांगदा चोंगथोरई मसिगा लोइनना मची अमा पानबा सामुगंदा हाइबदी वन हॉर्न राइनोगी सक्तम अैखोइगी वाखलदा फावरई मची अमा पानबा सामुगंदा असि आसामगी मियामगी संस्कृतिगी सरुक अमा ओइदुना लागली हाइबसी मियामना खंगलबनी भारत रत्ना भूपेन हजारिकागी इसै असि मिपुम खुदिंगमकी नाकोंगदा निल्लगा लेरमगनी কাজিৰঙাৰ চিৰ সেউজ পৰিৱেশ হস্তি ব্যাঘ্ৰৰে বাস এক খড়গৰ গড় পৃথিৱীয়ে চাই পক্ষীৰ সুৱদীয়া প্ৰকাশ মোৰ কাজিৰঙা নহয় যে বন্য मरुप सिंह इसै असिगी वाहनथोक असि ओंथोकना फजखरे काजीरंगगी असंग अमाना थल्लबा मफम समू कैगी लेफम मची अमा पानबा समूगंदा पृथ्वीना उरसनु उचेक कयागी खोइथुमनरबा खोंजेल तारसनु हाइना इसै असिदा हाइरी आसामगी मालेमदा फावरबा इयोंगी मुगाफी सिंगदा समूगंदा असिगी सक्तम उबा फंगे आसामगी संस्कृतिदा
ꯑꯆꯧꯕ ꯃꯐꯝ ꯀꯜꯂꯤꯕ ꯁꯃꯨꯒꯟꯗꯥ ꯑꯁꯤꯅ ꯑꯔꯨꯕ ꯐꯤꯚꯝ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯇꯥꯈꯤ꯫ 2018ꯗ ꯁꯃꯨꯒꯟꯗꯥ 38 ꯑꯃꯁꯨꯡ 2014ꯗ ꯁꯃꯨꯒꯟꯗꯥ 32 ꯁꯥ ꯂꯂꯣꯟꯕꯁꯤꯡꯅ ꯍꯥꯠꯇꯣꯛꯄꯤꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯃꯥꯌꯣꯛꯅꯅꯕ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯍꯧꯈꯤꯕ ꯆꯍꯤ 8 ꯑꯁꯤꯗ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯄꯥꯏꯈꯠꯈꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯁꯦꯞꯇꯦꯝꯕꯔ 22ꯗ ꯋꯥꯔꯜꯗ ꯔꯥꯏꯅꯣ ꯗꯦꯗ ꯁꯥ ꯂꯂꯣꯟꯕꯁꯤꯡꯗꯒꯤ ꯐꯥꯒꯠꯂꯛꯂꯕ ꯁꯃꯨꯒꯟꯗꯥꯒꯤ ꯃꯆꯤ 2,900 ꯍꯦꯟꯕ ꯃꯩ ꯊꯥꯗꯣꯛꯈꯤ꯫ ꯃꯁꯤ ꯁꯥ ꯂꯂꯣꯟꯕꯁꯤꯡꯗ ꯄꯤꯕ ꯄꯥꯎꯇꯥꯛ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯍꯩꯅ ꯍꯧꯖꯤꯛ ꯑꯁꯥꯝꯗ ꯁꯃꯨꯒꯟꯗꯥ ꯍꯥꯠꯄ ꯌꯥꯝꯅ ꯍꯟꯊꯔꯦ꯫ 2018ꯗ ꯁꯃꯨꯒꯟꯗꯥ 38 ꯍꯥꯠꯈꯤꯕ ꯑꯗꯨ 2010ꯗ 2 ꯑꯃꯁꯨꯡ 2018ꯗ 1 ꯁꯥꯗꯥꯟꯕꯁꯤꯡꯅ ꯍꯥꯠꯈꯤꯕꯒꯤ ꯄꯥꯎ ꯐꯪꯈꯤ꯫ ꯁꯃꯨꯒꯟꯗꯥ ꯀꯟꯅꯅꯕ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯑꯁꯥꯝꯒꯤ ꯃꯤꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯔꯨꯞꯁꯤꯡ, ꯚꯥꯔꯠꯀꯤ ꯅꯥꯠꯇ ꯌꯥꯎꯕ ꯃꯈꯜ ꯀꯌꯥꯒꯤ ꯃꯆꯨ ꯑꯃꯁꯨꯡ ꯑꯙ꯭ꯌꯥꯠꯃꯤꯛ ꯁꯛꯇꯤ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯁꯪꯁꯥꯔꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯕꯨ ꯆꯤꯡꯁꯤꯜꯂꯤ꯫ ꯚꯥꯔꯠꯀꯤ ꯅꯥꯠ ꯑꯁꯤ ꯑꯃꯦꯔꯤꯀꯥ, ꯀꯅꯥꯗꯥ, ꯗꯨꯕꯥꯏ, ꯁꯤꯡꯒꯥꯄꯨꯔ, ꯋꯦꯁꯇꯔꯟ ꯌꯨꯔꯣꯞ ꯑꯃꯁꯨꯡ ꯖꯄꯥꯟꯗ ꯌꯥꯝꯅ ꯐꯥꯎꯔꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯄꯟꯕꯗ ꯏꯆꯝ ꯆꯝꯅ ꯈꯟꯕꯤꯔꯝꯒꯅꯤ꯫ ꯃꯁꯤꯗ ꯉꯛꯁꯨ ꯉꯛꯄꯤꯔꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯚꯥꯔꯠꯀꯤ ꯅꯥꯠ ꯑꯁꯤ ꯂꯦꯇꯤꯟ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯁꯥꯎꯠ ꯑꯃꯦꯔꯤꯀꯥꯗꯁꯨ ꯌꯥꯝꯅ ꯄꯥꯝꯅꯩ ꯍꯥꯏꯕꯁꯤ ꯄꯟꯕ ꯃꯇꯝꯗ ꯑꯗꯣꯝ ꯈꯖꯤꯛꯇꯪꯗꯤ ꯈꯟꯊꯕꯤꯒꯅꯤ꯫ ꯃꯦꯛꯁꯤꯀꯣꯗ ꯈꯥꯗꯤ ꯆꯠꯅꯍꯟꯕꯒꯤ ꯋꯥꯐꯝꯕꯨ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒꯅ ꯕ꯭ꯔꯥꯖꯤꯜꯗ ꯚꯥꯔꯠꯀꯤ ꯆꯠꯅꯕꯤꯕꯨ ꯐꯥꯎꯍꯟꯕꯒꯤ ꯊꯧꯗꯥꯡꯒꯤ ꯃꯔꯝꯗ ꯃꯟ ꯀꯤ ꯕꯥꯠꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯅꯩꯅꯈ꯭ꯔꯕꯅꯤ꯫ ꯉꯁꯤ ꯑꯩꯅ ꯑꯥꯔꯖꯦꯟꯇꯤꯅꯥꯗ ꯍꯥꯏꯔꯤꯕ ꯚꯥꯔꯠꯀꯤ ꯅꯥꯠꯀꯤ ꯐꯤꯔꯥꯜꯒꯤ ꯃꯔꯝꯗ ꯋꯥ ꯈꯔ ꯍꯥꯏꯖꯒꯅꯤ꯫ ꯑꯥꯔꯖꯦꯟꯇꯤꯅꯥꯗ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯅꯩ꯫ 2019ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯌꯣꯒꯒꯤ ꯊꯧꯔꯝ ꯌꯣꯒ ꯐꯣꯔ ꯄꯤꯁ ꯑꯁꯤꯗ ꯑꯩꯍꯥꯛ ꯁꯔꯨꯛ ꯌꯥꯖꯔꯨꯏ꯫ ꯑꯥꯔꯖꯦꯟꯇꯤꯅꯥꯗ ꯁꯪꯁꯊꯥꯟ ꯑꯃ ꯂꯩ, ꯍꯁꯇꯤꯅꯥꯄꯨꯔ ꯐꯥꯎꯟꯗꯦꯁꯟ ꯑꯁꯤ ꯇꯥꯕꯗ ꯁꯣꯝꯅ ꯉꯛꯄꯤꯔꯝꯒꯅꯤ꯫ ꯑꯥꯔꯖꯦꯟꯇꯤꯅꯥꯗ ꯀꯔꯝꯅ ꯍꯁꯇꯤꯅꯥꯄꯨꯔ ꯐꯥꯎꯟꯗꯦꯁꯟ ꯂꯩꯔꯝꯂꯤꯕꯅꯣ? ꯑꯥꯔꯖꯦꯟꯇꯤꯅꯥꯗ ꯃꯁꯤꯒꯤ ꯐꯥꯎꯟꯗꯦꯁꯟꯁꯤꯅ ꯚꯥꯔꯠꯀꯤ ꯕꯦꯗꯤꯛ ꯃꯇꯝꯗꯒꯤ ꯂꯩꯔꯕ ꯆꯠꯅꯕꯤꯁꯤꯕꯨ ꯃꯌꯥꯝꯗ ꯈꯪꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯒꯤ ꯐꯥꯎꯟꯗꯦꯁꯟ ꯑꯁꯤ ꯆꯍꯤ 90ꯒꯤ ꯃꯃꯥꯡꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯟꯗꯥ ꯑꯦꯟꯕ꯭ꯔꯦꯛ ꯑꯁꯤ ꯆꯍꯤ 40 ꯁꯨꯗꯧꯔꯦ꯫ ꯚꯥꯔꯠꯀ ꯃꯍꯥꯛꯀ ꯂꯩꯅꯕ ꯋꯥꯔꯤꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯃꯍꯥꯛꯅ ꯆꯍꯤ 19ꯃꯨꯛ ꯁꯨꯕ ꯃꯇꯝꯗ ꯚꯥꯔꯠꯀꯤ ꯅꯥꯠꯀꯤ ꯁꯛꯇꯤꯒꯤ ꯃꯇꯥꯡꯗ ꯈꯪꯈꯤ꯫ ꯚꯥꯔꯠꯇ ꯆꯍꯤ ꯀꯌꯥꯁꯨ ꯂꯩꯈꯤ꯫ ꯚꯒꯕꯠ ꯒꯤꯇꯥ ꯑꯃꯁꯨꯡ ꯎꯄꯅꯤꯁꯠꯀꯤ ꯃꯇꯥꯡꯗꯁꯨ ꯀꯨꯞꯅ ꯅꯩꯅꯈꯤ꯫ ꯍꯧꯖꯤꯛ ꯍꯁꯇꯤꯅꯥꯄꯨꯔ ꯐꯥꯎꯟꯗꯦꯁꯟꯗ 90,000ꯗꯒꯤ ꯍꯦꯟꯅ ꯃꯦꯝꯕꯔ ꯂꯩꯔꯦ꯫ ꯑꯥꯔꯖꯦꯟꯇꯤꯅꯥ ꯑꯃꯁꯨꯡ ꯂꯦꯇꯤꯟ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯂꯩꯕꯥꯛ ꯈꯔꯗꯁꯨ ꯃꯁꯥ ꯂꯣꯏꯁꯪ 30ꯃꯨꯛꯀꯤ ꯆꯥꯡꯗ ꯂꯩꯈ꯭ꯔꯦ꯫ ꯍꯁꯇꯤꯅꯥꯄꯨꯔ ꯐꯥꯎꯟꯗꯦꯁꯟꯅ ꯁ꯭ꯄꯦꯅꯤꯁ ꯂꯣꯟꯗ ꯕꯦꯗꯤꯛ ꯑꯃꯁꯨꯡ ꯗꯔꯁꯅꯤꯛ ꯑꯣꯏꯕ ꯂꯥꯏꯔꯤꯛ 100ꯗꯒꯤ ꯍꯦꯟꯅ ꯐꯣꯡꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯑꯥꯁ꯭ꯔꯝꯁꯤꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯑꯥꯁ꯭ꯔꯝ ꯑꯁꯤꯗ ꯃꯟꯗꯤꯔ 12 ꯁꯥꯔꯒ ꯂꯩ, ꯃꯗꯨꯗ ꯏꯁꯣꯔ ꯀꯌꯥꯒꯤ ꯃꯨꯔꯇꯤ ꯂꯥꯠꯂꯒ ꯊꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯙꯥꯋꯦꯠꯋꯥꯗꯤꯒꯤ ꯂꯥꯏꯅꯤꯡꯐꯝ ꯑꯃꯁꯨ ꯁꯦꯝꯃꯤ꯫ ꯃꯔꯨꯞꯁꯤꯡ, ꯑꯁꯤꯒꯨꯝꯕ ꯈꯨꯗꯝ ꯀꯌꯥ ꯑꯁꯤꯅ ꯇꯥꯛꯈꯤ ꯃꯗꯨꯗꯤ ꯚꯥꯔꯠꯀꯤ ꯅꯥꯠ ꯑꯁꯤ ꯚꯥꯔꯠ ꯈꯛꯇꯒꯤ ꯅꯠꯇꯅ ꯁꯪꯁꯥꯔ ꯄꯨꯝꯕꯒꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯈꯨꯗꯣꯜ ꯑꯃꯅꯤ꯫ ꯁꯪꯁꯥꯔꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯁꯤ ꯈꯪꯅꯤꯡꯉꯤ, ꯅꯥꯠ ꯑꯁꯤꯗ ꯍꯤꯡꯕ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯍꯟꯅꯕ ꯈꯪꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯑꯩꯅ ꯑꯗꯣꯝꯗ ꯃꯔꯨꯑꯣꯏꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯋꯥꯍꯪ ꯑꯃ ꯍꯪꯖꯅꯤꯡꯉꯤ, ꯃꯗꯨꯗꯤ ꯑꯗꯣꯝꯅ ꯄꯨꯁꯑꯞ ꯀꯌꯥꯔꯛ ꯇꯧꯕ ꯉꯝꯕꯤꯒꯅꯤ? ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯛꯀꯗꯧꯔꯤꯕ ꯋꯥꯐꯝꯁꯤ ꯑꯉꯛꯄ ꯐꯥꯎꯕꯤꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯆꯍꯤ 24 ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯊꯧꯅꯥꯎꯖꯝ ꯅꯤꯔꯟꯖꯣꯏ ꯁꯤꯡꯍꯅ ꯃꯤꯅꯤꯠ ꯑꯃꯗ ꯄꯨꯁꯑꯞ 104ꯂꯛ ꯇꯧꯔꯒ ꯔꯦꯀꯣꯔꯗ ꯊꯝꯈꯤ꯫ ꯊꯧꯅꯥꯎꯖꯝ ꯅꯤꯔꯟꯖꯣꯏ ꯁꯤꯡꯍꯒꯤꯗꯃꯛꯇ ꯔꯦꯀꯣꯔꯗ ꯊꯨꯒꯥꯏꯕ ꯑꯁꯤ ꯑꯅꯧꯕ ꯋꯥꯐꯝ ꯅꯠꯇꯦ꯫ ꯃꯃꯥꯡꯗꯁꯨ ꯃꯍꯥꯛꯅ ꯃꯤꯅꯤꯠ ꯑꯃꯗ ꯈꯨꯠ ꯅꯥꯝꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯀꯜ ꯄꯨꯁꯑꯞꯀꯤ ꯔꯦꯀꯣꯔꯗ ꯊꯝꯈ꯭ꯔꯕꯅꯤ꯫ ꯑꯩꯍꯥꯛꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯊꯧꯅꯥꯎꯖꯝ ꯅꯤꯔꯟꯖꯣꯏꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯐꯤꯖꯤꯀꯦꯜ ꯐꯤꯠꯅꯦꯁꯁꯤ ꯃꯔꯨ ꯑꯣꯏꯅ ꯂꯧꯕꯤꯒꯅꯤ꯫ ꯃꯔꯨꯞꯁꯤꯡ, ꯑꯩꯍꯥꯛꯅ ꯉꯁꯤ ꯂꯗꯥꯈꯀ ꯃꯔꯤ ꯂꯩꯅꯕ ꯄꯥꯎꯗꯝ ꯑꯃ ꯍꯥꯏꯖꯒꯦ, ꯃꯗꯨ ꯇꯥꯕꯗ ꯑꯗꯣꯝꯅ ꯁꯣꯏꯗꯅ ꯍꯔꯥꯎꯕ ꯐꯥꯎꯕꯤꯒꯅꯤ꯫ ꯂꯗꯥꯈꯇ ꯌꯥꯝꯅ ꯊꯨꯅ ꯐꯖꯔꯕ ꯑꯣꯄꯟ ꯁꯤꯟꯊꯦꯇꯤꯛ ꯇ꯭ꯔꯦꯛ ꯑꯃꯁꯨꯡ ꯑꯦꯁꯇ꯭ꯔꯣꯇꯔꯐ ꯐꯨꯠꯕꯣꯜ ꯁ꯭ꯇꯦꯗꯤꯌꯝ ꯑꯃ ꯈꯨꯗꯣꯜ ꯇꯧꯖꯒꯗꯧꯔꯤ꯫
ꯃꯁꯤꯒꯤ ꯁ꯭ꯇꯦꯗꯤꯌꯝ ꯑꯁꯤ 10,000 ꯐꯤꯠꯇꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯃꯐꯝꯗ ꯁꯥꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕꯁꯨ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯒꯤ ꯁ꯭ꯇꯦꯗꯤꯌꯝ ꯑꯁꯤꯗ ꯃꯤꯑꯣꯏ 30,000ꯃꯨꯛꯅ ꯐꯝꯕ ꯆꯟꯒꯅꯤ꯫ ꯂꯗꯥꯈꯀꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯑꯣꯄꯟ ꯁ꯭ꯇꯦꯗꯤꯌꯝ ꯑꯣꯏꯔꯒꯅꯤ꯫ ꯂꯗꯥꯈꯀꯤ ꯑꯣꯏꯕ ꯃꯣꯗꯔꯟ ꯐꯨꯠꯕꯣꯜ ꯁ꯭ꯇꯦꯗꯤꯌꯝ ꯑꯁꯤꯗ ꯂꯦꯟ 9ꯒꯤ ꯑꯣꯏꯕ ꯁꯤꯟꯊꯦꯇꯤꯛ ꯇ꯭ꯔꯦꯛꯁꯨ ꯂꯩꯒꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯐꯃꯨꯡ 1,000 ꯂꯩꯕ ꯍꯣꯁꯇꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯕꯤꯒꯅꯤ꯫ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯃꯅ ꯃꯁꯤꯒꯤ ꯁ꯭ꯇꯦꯗꯤꯌꯝ ꯑꯁꯤ ꯐꯨꯠꯕꯣꯜꯒꯤ ꯆꯥꯎꯈ꯭ꯔꯕ ꯂꯨꯞ ꯐꯤꯐꯥꯅ ꯐꯥꯎꯕ ꯁꯔꯇꯤꯐꯥꯏꯗ ꯇꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁ꯭ꯄꯣꯔꯠꯁꯀꯤꯗꯃꯛꯇ ꯆꯥꯎꯈ꯭ꯔꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯏꯔꯩꯕꯥꯛꯀꯤ ꯅꯍꯥꯔꯣꯜꯒꯤꯗꯃꯛꯇ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯂꯩꯕ ꯃꯐꯝꯗ ꯂꯝ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏ ꯂꯥꯛꯄꯁꯨ ꯍꯦꯟꯒꯠꯂꯤ, ꯇꯨꯔꯤꯖꯝꯗ ꯀꯥꯟꯅꯕ ꯑꯣꯏ ꯑꯃꯁꯨꯡ ꯊꯕꯛ ꯏꯟꯈꯥꯡ ꯐꯪꯕꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯐꯪꯏ꯫ ꯂꯗꯥꯈꯇ ꯂꯩꯕ ꯅꯍꯥꯔꯣꯜ ꯀꯌꯥꯗ ꯁ꯭ꯇꯦꯗꯤꯌꯝ ꯑꯁꯤꯅ ꯀꯥꯟꯅꯕ ꯌꯥꯝꯅ ꯄꯤꯒꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯍꯟꯗꯛꯁꯨ ꯑꯩꯈꯣꯏꯅ ꯃꯟ ꯀꯤ ꯕꯥꯠꯇ ꯍꯤꯔꯝ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯩ꯫ ꯃꯔꯛ ꯑꯁꯤꯗ ꯍꯤꯔꯝ ꯑꯃꯁꯨ ꯂꯩꯔꯤ, ꯃꯗꯨꯗꯤ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯗ ꯇꯣꯏꯅ ꯍꯪꯂꯒ ꯂꯩꯕ ꯀꯣꯔꯣꯅꯥꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯀꯣꯔꯣꯅꯥꯒꯤ ꯑꯅꯧꯕ ꯋꯦꯕꯇꯒꯤ ꯚꯥꯔꯠꯅ ꯌꯥꯝꯅ ꯀꯟꯅ ꯃꯥꯏ ꯄꯥꯛꯅ ꯍꯣꯠꯅꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯔꯣꯔ 3.5ꯃꯨꯛꯀꯤ ꯑꯉꯥꯡꯁꯤꯡꯗ ꯀꯣꯔꯣꯅꯥꯒꯤ ꯚꯦꯛꯁꯤꯟ ꯑꯁꯤꯁꯨ ꯀꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯆꯍꯤ 15ꯗꯒꯤ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯍꯥꯏꯕꯗꯤ 70%ꯔꯣꯝꯒꯤ ꯅꯍꯥꯁꯤꯡ ꯍꯞꯇꯥ 4ꯁꯤꯗ ꯇꯤꯀꯥ ꯑꯁꯤ ꯊꯥꯈ꯭ꯔꯦ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯁꯤ ꯂꯥꯏꯅꯥ ꯇꯤꯜꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯄꯈꯛ ꯅꯠꯇꯅ ꯂꯥꯏꯔꯤꯛ ꯃꯈꯥ ꯆꯠꯊꯕꯗꯁꯨ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯃꯅ ꯅꯨꯃꯤꯠ 20ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯀꯔꯣꯔ ꯑꯃꯅꯁꯨ ꯄ꯭ꯔꯤꯀꯣꯁꯟ ꯗꯣꯁ ꯂꯧꯈ꯭ꯔꯦ꯫ ꯏꯔꯝꯗꯝꯒꯤ ꯚꯦꯛꯁꯤꯟ ꯑꯁꯤꯗ ꯏꯔꯩꯕꯥꯛꯆꯥꯁꯤꯡꯅ ꯊꯥꯖꯕꯤꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯎꯈ꯭ꯔꯕ ꯁꯛꯇꯤ ꯑꯃꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯣꯔꯣꯅꯥꯗꯒꯤ ꯅꯥꯕꯁꯨ ꯃꯁꯤꯡ ꯍꯟꯊꯔꯛꯂꯦ꯫ ꯃꯁꯤ ꯄꯣꯖꯤꯇꯤꯚ ꯏꯟꯗꯤꯀꯦꯁꯟ ꯑꯃꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯈꯣꯡꯆꯠꯁꯨ ꯃꯥꯏ ꯄꯥꯛꯅ ꯆꯠꯄ ꯉꯝꯕ ꯍꯥꯏꯕꯁꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯗꯣꯝꯅ ꯃꯁꯤꯃꯁꯨ ꯈꯪꯕꯤꯔꯝꯒꯅꯤ, ꯃꯟ ꯀꯤ ꯕꯥꯠ ꯑꯁꯤꯗ ꯑꯩꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯗꯕ ꯁꯨꯛꯉꯝ ꯉꯝꯗꯦ, ꯃꯗꯨꯗꯤ ꯁ꯭ꯋꯥꯁꯊ ꯑꯚꯤꯌꯥꯟ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯀꯥꯎꯕꯤꯔꯣꯏꯗꯕꯅꯤ꯫ ꯁꯤꯡꯒꯜ ꯌꯨꯖ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯅ ꯁꯧꯒꯠꯀꯗꯕꯅꯤ꯫ ꯚꯣꯀꯦꯜ ꯐꯣꯔ ꯂꯣꯀꯦꯜꯒꯤ ꯃꯟꯇ꯭ꯔ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯖꯕ ꯚꯥꯔꯠ ꯑꯚꯤꯌꯥꯟ ꯑꯁꯤꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯧꯗꯥꯡꯗꯒꯤ ꯏꯔꯩꯄꯥꯛ ꯑꯁꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ꯫ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫